Ukhrul district ki tongan from singda bom Pokhaihanbada Chennaba Manipur Naga People's Front MNPF ki overall worker Oibi Mama Macha ani potlam kaya galwena Phare phangam Phare pawusna hai tratuk suba Assam Rifle simai kai dagi yang pupi bazagi area da lalo bukhar leire haina pirakhiba input amagi matungina Special Police Commando Unit Khawai Soi Imphal West CDO Imphal East CDO Ukhrul District Police amasung nupi police yawa apun batim amana yang pupi awang lekai de leiba ti Robindro apukpa yang pupi awang lekai de leiba Thingom Robindro sahi difu mapal apupu lekhidraba Thingom Tombi Singhagi mayumda thibo humgi thawak chathabada MNPF ki overall Oibi Mama Macha nupi ani du Phare pangam kibani hairi Phare nupi ani du Ukhrul district ki Nongdam T village dagi Zorha Jojo sahi nifu mapal mapureba Ruisum Hau Jojo amadi mahaki Macha nupi Laisa Jojo sahi kuni thoini hairi makhoi ani bosam bawang pang chathabada Manipur Naga People's Front MNPF ki overall worker ni haiba khangmangam kibaga loina Phare bi Zorha Jojo gi mapureba Ruisim Hau Jojo MNPF ki Finance Secretary ni mahaki poktak matungina lup aduna miyamda dimal tobo senpham sing lokhatpa amadi khulai sing puthok pusin tobi thabuk sathai mamang thadasu lup aduna dimal to ki senpham lokhalaga GPS sin aduna bengi kuthangda sel thadok thajin tawkhre haibasu khangmangam le haire mama Macha ni dudagi phagalaba mobile phone sing amasung sana thaknaba polam sing adu loinana makhoi ani makha tabo hang pong sathanabi damak yangang popi police station da kusun nakhre haire Mami TV na tayogi oina sandok jariba adongi wahang aikhogi pakhu lakliba tang taret Friday numit asi malemgi oina World Health Day ni numit asi ga mari leinana hozik nahasing na thengariba psychological and emotional problems hairi bahira masida expert oina saknairaba Dr. S Gojendra Head of Department Psychiatric Rims Infant adongi pukning wakhal nungaitaba kayado doctor ga hakthingna tanabiyo pizariba number asida video call tobirau lakliba tang taret numidangi pung taret Lengchin Biraksi Asian Hospital Pokhaihanbada Bazaar Facility Singasi 24/7 Pangbiragani Lambida Thokpa Accident Kudimaki Treatment BP Stroke Management Heart Attack Management Makal Kudimaki Emergency Treatment Singsu Pangbiragani CT Scan Ultrasound X-ray ECG Ambulance Singi Kudong Sabasu Lejare Medicine Amasung Atai Department ki OPD Numit Kudingi Ayuk Amadi Nungthilda Pangbiragani Kaubiraganu Asian Hospital Pokhaihanbada Bazaar